Jal Jeevan Mission gi marumda miyamda namthak tawrambagi wakat lakpa leptri. Ising fangdana lairiba thongju AC gi manung chana laiba yumthong kaya ising pire haina web portal da thagatlamle haina social activist Seram Neken na wakat lakli. Yumthong kuding thaknaba aruba ising fanghanaba Prime Minister Narendra Modi na haudokliba mission asigi matangda Seram Neken na ising fangle haina web portal da thagatlamba AC asigi beneficiaries singi ming amadi yumnaksing laikai da laitaba sasinaba kaya yauramle haina nungnangba fongdarakli. Singzamay wang maketri laikai da laiba masaga mayumda pangthokpa paugi mifam amada Seram Neken na ACSC gi manungchanna Basikong Gram Panchayat ki manungchanna Kongba Irong Basikong Maibam laikai amadi Basikong Panthoibi Bazar na konba yumthong chamapan humfu mangada mission asigi makhada ising fangle haina web portal da thagatlabasu mafam singa sida chatuna yenglobada apunba yumthong asigi chada yangkai henna tap water fangdana leirambani. Torban Ketri Laikai Gram Panchayat ki manungchanna leiba yumthong lising amaga humdramapan gi manungda yumthong chamapan kuntramapan ising fangle hairiba asisu chada yangkai dagi henna fangdabagi mathakta beneficiaries singi ming asi chada marfudi laikai da leitaba yumnak masak khangdaba kaya yaubana masi sasinaba portal ni haibada haimanba thokloi. Mission asigi marumda miyamda chauna namthak tawriba asi miyamna mamutana khangbiyu. Loinana mari leinaba authority singna sumatam chana yengsinbiduna mission asi mapung fana chathanaba hotnabiyu haina mahakna fongdokhi. Waina ngasi wari saba pamjai se maruina khogi Jal Jeevan Mission na 2019 gi August India gi Prime Minister na launch to gi ba adugumba adi yumdong khudingi ising phangangani habagi pandamda sangjalakpa adugumba scheme duni adu scheme jigi matang da hujiksi scam amoina tholakpa maruina Manipur gi inner Manipur Parliamentary Constituency gi MP Dr. Bimola Koijamna PIL tawdana thigalakpa haitare village chatana singa iroinana akhoi leijariba Thongju Assembly Constituency gi manungda leiriba panchayat singsida su aina kitang sangjallaga yengjabani maru oina yamna phajadaba haitare ko yamna phajadaba akhoi kaino khara thengnaba ai kudam oina hairabada se Basikong Gram Panchayat ki manungda total household 965 si music water tap phange ising pire haidana leirabane website ta khoigi portal da janju mission da loina thwe beneficiary mayam gi list ka loina thwe adu field da sangaga kumdar ga yengu matamda almost 50% of the area se masi ising supang phangamdre khoina household da leiriba mi sing si unaraga yamba wari otai sajare ising amda phangde kongba irong Basigong da leiba ko adagi Basigong Panthoibi Bazar sigi surrounding area amadi Basigong Maimom Laikai hairiba mafam ahumsida particularly ising amda phangde adubu moidi beneficiary list ta hana already website ta yawrga leiraba ngakani aduna sigum basing sida akoigi namthak tobiraga mayamsi praja singsi akoigi kaimta khangdaba tawna tawba sigum ma authority na tobibase masi yam nungaijadabadagi aina mayamda phonduk chaning bani Basigong ki sima leirakanda akoina hujik Torban Khetri Laikai Gram Panchayat se sina I samaki leibam su oiba haitare Torban Khetri Laikai Gram Panchayat se akhoi household 1074 leibani sidesida Jal Jeevan Mission gi makhada ising phangne na leisi website ta publish tawbada 938 lei masigi lesida 938 chi amu area wise yengurakanda sigi 50% of the area de hui ising phangde ai samaki jaga area si yauna aduga sigi ising phangdriba area sidasu akoina ising phangge na mi mayam ama isanba dum thengnai aduga he na ngai ibadi sigi 938 ki list sama beneficiary list sama phongi si sidai da almost 80% helamasu yaiko 80% di sida yawriba mingsing se laikai da leita bangak to oi magi yumnak ade keno singse for example ai yam kupna sidai koina sum nei na jabani sumaina yamna khoigi ka haitare samak iribe yumnak singse khoigi laikai da leita ba mem yawri se takhelambam lorembam mongjam gai ja khoigi sigi Torban Khetri Gram Panchayat sumai leita ba yumnak ngakane ba sigo mayam sa kai to CPS amaga pura hangi se sumaina
ꯌꯦꯟꯗ꯭ꯔꯦꯝꯕꯝ ꯑꯗꯩ ꯌꯦꯡꯈꯣꯝ ꯀꯥꯏꯁꯦ ꯂꯩꯇꯕ ꯃꯌꯥꯝ ꯌꯥꯎꯔꯦꯕꯀꯣ ꯃꯤꯁꯨ ꯂꯩꯇꯕ ꯑꯗꯨꯅ ꯁꯤꯒꯤꯁꯤꯃ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯐꯦꯛ ꯂꯤꯁ ꯑꯃ ꯑꯣꯏꯔꯦ ꯈꯔ ꯈꯛꯇꯤ ꯌꯥꯎꯋꯦ ꯌꯥꯝ ꯌꯥꯝꯕ ꯅꯠꯇꯦ ꯑꯩꯅ ꯁꯨꯝ ꯌꯦꯡꯖꯕꯗ 100 ꯌꯧꯗꯦꯕ ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯆꯨꯝꯕ ꯃꯤ ꯂꯩꯕ ꯌꯥꯎꯔꯤꯁꯦ ꯑꯗꯣ ꯍꯥꯏꯁꯤꯁꯨ ꯏꯁꯤꯡ ꯐꯪꯗꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯐꯦꯛ ꯂꯤꯁ ꯑꯃ ꯁꯦꯝꯖꯤꯜꯂꯀꯥꯟꯗ ꯑꯣꯊꯣꯔꯤꯇꯤꯅ ꯑꯩꯈꯣꯏꯒꯤ ꯖꯜ ꯖꯤꯕꯟ ꯃꯤꯁꯟ ꯕꯤꯅꯤꯐꯤꯁꯔꯤꯅꯦꯅ ꯐꯣꯡꯉꯒ ꯂꯩꯔꯛꯏꯁꯦ ꯑꯗꯨꯝ ꯀꯨꯏꯔꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯃꯌꯥꯝ ꯃꯤꯠ ꯃꯥꯏ ꯄꯥꯡꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯌꯦꯡꯁꯤꯟꯅꯕꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯐꯪꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯈꯣꯠꯀꯤꯅꯣ ꯊꯤꯒꯠꯂꯀꯥꯟꯗ ꯕꯤꯅꯤꯐꯤꯁꯔꯤ ꯂꯤꯁꯁꯤ ꯌꯦꯡꯉꯨꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯁꯦꯝꯖꯤꯟ ꯁꯥꯟꯗꯅ ꯃꯌꯥꯝ ꯌꯥꯎꯔꯝꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯇꯧꯕꯁꯦ ꯁꯤꯅ ꯄ꯭ꯔꯖꯥꯗ ꯌꯥꯝ ꯆꯥꯎꯅ ꯅꯝꯊꯥꯛ ꯇꯧꯕ ꯑꯗꯨꯒ ꯁꯤꯒꯤ ꯁ꯭ꯀꯤꯝꯁꯤꯒꯤ ꯃꯈꯥꯗꯁꯨ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯁꯦꯡꯁꯟ ꯇꯧꯔꯝꯒꯅꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯨꯞꯅ ꯅꯩꯅꯔꯨꯗ꯭ꯔꯒꯁꯨ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯄ꯭ꯔꯖꯥ ꯃꯌꯥꯝꯅꯁꯨ ꯈꯪꯕꯤꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯐꯣꯡꯗꯣꯛꯆꯕꯅꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯇꯧꯕꯤꯒꯗꯕ ꯑꯣꯊꯣꯔꯤꯇꯤꯅ ꯏꯁꯤꯡ ꯄꯤꯈ꯭ꯔꯦꯅ ꯂꯩꯔꯒ ꯏꯁꯤꯡ ꯄꯤꯔꯝꯗꯕꯗꯣ ꯃꯗꯨ ꯃꯇꯝ ꯆꯥꯅ ꯁꯦꯝꯖꯤꯟꯕꯤꯔꯀꯥꯟꯗ ꯄꯤꯕ ꯌꯥꯕ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯊꯨꯅ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯕꯤꯌꯣꯁꯦ ꯑꯩꯅ ꯑꯣꯊꯣꯔꯤꯇꯤꯗ ꯑꯄꯤꯜ ꯇꯧꯖꯒꯦ ꯑꯗꯨꯒ ꯄ꯭ꯔꯖꯥ ꯃꯌꯥꯝꯅꯁꯨ ꯈꯤꯇꯪ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯕ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯁꯤꯗꯒꯤ ꯑꯃꯨꯛ ꯏꯁꯤꯡꯁꯤ ꯐꯪꯍꯟꯅꯤ ꯍꯥꯏꯗꯅ ꯚꯤꯂꯦꯖ ꯋꯥꯇꯔ ꯑꯦꯟ ꯁꯦꯅꯤꯇꯦꯁꯟ ꯀꯃꯤꯇꯤꯅ ꯂꯣꯀꯦꯂꯤꯇꯤꯒꯤ ꯄꯩꯁꯥ ꯈꯔꯒꯗꯤ ꯑꯦꯃꯥꯎꯟ ꯈꯔꯒ ꯑꯃꯨꯛ ꯈꯥꯏꯒꯠꯈ꯭ꯔꯕꯅꯦꯕ ꯑꯗꯨ ꯈꯥꯏꯈ꯭ꯔꯐꯥꯎꯗ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯐꯪꯗꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯣꯡꯖꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯌꯦꯟꯁꯤ ꯃꯅꯨꯡꯗ ꯋꯥꯇꯔ ꯔꯤꯖꯔꯚꯔ ꯁꯥꯕ ꯑꯌꯥꯝꯕ ꯂꯣꯏꯔꯦꯅꯗꯤ ꯂꯧꯔꯅꯤ ꯑꯗꯨꯒ ꯐꯪꯁꯅꯦꯜ ꯑꯣꯏꯗꯕ ꯃꯔꯨꯑꯣꯏꯅ ꯀꯣꯡꯕ ꯏꯔꯣꯡꯒꯤ ꯕꯥꯁꯤꯈꯣꯡꯒꯤꯁꯤ ꯐꯪꯁꯅꯦꯜ ꯑꯣꯏꯗꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏ ꯑꯅꯛꯄꯗꯁꯨ ꯂꯩꯕꯁꯤ ꯐꯪꯁꯅꯦꯜ ꯑꯣꯏꯗꯕ ꯃꯌꯥꯝ ꯌꯥꯎꯔꯤꯕꯀꯣ ꯀꯟꯁꯇ꯭ꯔꯛꯁꯟꯗꯤ ꯌꯥꯝ ꯇꯧꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯇꯧꯕꯤꯒꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯟꯆꯥꯌꯠ ꯇꯣꯔꯕꯥꯟ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏ ꯑꯃꯗꯤ ꯕꯥꯁꯤꯈꯣꯡ ꯈꯛꯇ ꯅꯠꯇꯦ ꯊꯣꯡꯖꯨ ꯄꯥꯔꯠ 2ꯗꯁꯨ ꯀꯅꯥꯒꯨꯝꯕꯒꯤ ꯐꯦꯃꯤꯂꯤꯗ ꯃꯤ 3-4 ꯐꯦꯃꯤꯂꯤ ꯑꯃꯗ ꯂꯩꯔꯤꯕ ꯃꯤ 3-4ꯁꯤ ꯋꯥꯇꯔ ꯀꯅꯦꯛꯁꯟ ꯇꯧꯋꯦꯅ ꯃꯃꯤꯡ ꯂꯣꯏ ꯌꯥꯎꯕ ꯏꯁꯤꯡꯗꯤ ꯑꯝꯇ ꯐꯪꯗꯕ ꯑꯗꯨꯒ ꯌꯥꯝ ꯂꯨꯔꯤꯗꯤ ꯀꯩꯅꯣꯗ ꯏꯃꯨꯡ ꯑꯃꯗ ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯑꯃ ꯂꯩꯃꯤꯟꯅꯔꯀꯥꯟꯗ ꯑꯅꯤꯃꯛꯇꯨ ꯋꯥꯇꯔ ꯀꯅꯦꯛꯁꯟꯗ ꯃꯃꯤꯡ ꯍꯥꯞꯄꯝꯃꯒꯗꯤ ꯏꯃꯨꯡꯗꯨ ꯈꯠꯅꯕꯒꯤ ꯐꯤꯕꯝ ꯂꯥꯛꯑꯦ ꯍꯥꯏꯕꯅꯤꯗ ꯃꯇꯩ ꯃꯅꯥꯎ ꯐꯦꯃꯤꯂꯤ ꯑꯃꯗꯗꯤ ꯋꯥꯇꯔ ꯇꯦꯞ ꯑꯃꯈꯛ ꯀꯅꯦꯛꯁꯟ ꯑꯃꯈꯛ ꯇꯧꯕꯗꯨꯗ ꯃꯤ 3ꯒ ꯇꯧꯕ ꯌꯥꯎꯔꯤꯑꯕꯀꯣ ꯃꯄꯥꯁꯨ ꯃꯆꯥꯁꯨ ꯑꯗꯒꯤ ꯅꯨꯄꯤꯗꯨꯁꯨ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤ ꯌꯥꯝ ꯂꯩ ꯑꯗꯒꯤ ꯑꯪꯒꯟꯋꯥꯗꯤꯁꯦ ꯑꯪꯒꯟꯋꯥꯗꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯇꯣꯔꯕꯥꯟ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏꯗ ꯑꯪꯒꯟꯋꯥꯗꯤ 13 ꯂꯩꯕꯁꯤ ꯃꯣꯏ ꯏꯁꯤꯡ ꯂꯣꯏ ꯐꯪꯉꯦꯅ ꯂꯩꯌꯦꯕ ꯍꯧꯖꯤꯛꯁꯦꯀꯣ ꯑꯗꯣ ꯑꯦꯔꯤꯌꯥꯗꯤ ꯑꯩꯈꯣꯏ 50% ꯍꯦꯟꯅ ꯏꯁꯤꯡ ꯐꯪꯗꯕꯅꯦꯕ ꯑꯗꯣ ꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯐꯪꯗꯣꯏꯅꯣ ꯍꯥꯏꯕ ꯃꯣꯏꯅ ꯐꯪꯗꯕꯤꯗ ꯏꯁꯜꯂꯤꯅꯦꯕ ꯌꯦꯁ ꯐꯪꯉꯦꯅ ꯏꯁꯜꯂꯤꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯦ ꯈꯣꯡꯃꯟ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯑꯣꯏꯔꯣ ꯑꯗꯒꯤ ꯕꯥꯁꯤꯈꯣꯡ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯑꯣꯏꯔꯣ ꯂꯩꯔꯤꯕ ꯄꯤꯔꯤꯕ ꯐꯤꯒꯔ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯑꯣꯊꯣꯔꯤꯇꯤꯅ ꯃꯁꯤ ꯆꯨꯝꯊꯣꯛꯄꯤꯌꯨ ꯑꯗꯨꯒ ꯏꯁꯤꯡ ꯐꯪꯉꯦꯅ ꯂꯩꯔꯤꯁꯤꯡꯁꯦ ꯕꯦꯅꯤꯐꯤꯁꯤꯌꯔꯤ ꯂꯤꯁꯁꯦ ꯐꯪꯉꯦꯅ ꯂꯩꯕꯁꯤꯡꯗꯨ ꯏꯁꯤꯡ ꯄꯤꯕꯤꯔꯣ ꯑꯗꯨꯒ ꯐꯦꯛ ꯕꯦꯅꯤꯐꯤꯁꯤꯌꯔꯤ ꯂꯤꯁ ꯍꯥꯏꯇꯥꯔꯦ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯌꯥꯎꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯃꯌꯥꯝꯁꯤꯁꯨ ꯑꯊꯨꯕꯗ ꯂꯧꯊꯣꯛꯄꯤꯔꯀꯥꯟꯗ ꯑꯁꯦꯡꯕ ꯖꯦꯅ꯭ꯌꯨꯟ ꯑꯣꯏꯕ ꯁꯤꯇꯤꯖꯦꯟꯁꯤꯡ ꯍꯥꯎꯁ ꯍꯣꯜꯁꯤꯡꯗꯣ ꯃꯗꯨ ꯍꯥꯞꯆꯤꯟꯕꯤꯔꯀꯥꯟꯗ ꯆꯨꯝꯊꯣꯛꯑꯒ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯏꯁꯤꯡꯒꯤ ꯑꯋꯥꯕꯁꯦ ꯄꯨꯟꯅ ꯀꯣꯛꯃꯤꯟꯅꯁꯦ ꯅꯠꯇ꯭ꯔꯒꯗꯤ ꯍꯧꯖꯤꯛꯁꯦ ꯏꯁꯤꯡꯒꯤ ꯋꯥꯇꯔ ꯇꯦꯡꯀꯔ ꯂꯩꯕꯗ ꯏꯁꯤꯡ ꯂꯩꯔꯒ ꯁꯤꯖꯤꯟꯅꯕꯗ ꯑꯉꯛꯄ ꯐꯪꯅ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯁꯦ ꯏꯁꯤꯡꯗ ꯆꯠꯂꯦꯕ ꯋꯦꯔꯦꯁ ꯒꯚꯔꯟꯃꯦꯟꯠꯅꯗꯤ ꯃꯁꯤ ꯁ꯭ꯀꯤꯝ ꯑꯃꯒꯤ ꯃꯈꯥꯗ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯔꯤꯅꯦꯕ ꯄꯩꯁꯥꯁꯦ ꯄꯤꯔꯤꯅꯦ ꯄꯩꯁꯥ ꯊꯥꯗꯔꯤꯅꯦꯕ ꯑꯗꯨ ꯄ꯭ꯔꯖꯥꯁꯤꯡꯅ ꯐꯪꯗꯕꯒꯤ ꯋꯥꯅꯤ ꯑꯗꯨꯅ ꯑꯩꯅ ꯑꯣꯊꯣꯔꯤꯇꯤꯗ ꯑꯃꯨꯛ ꯍꯟꯅ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯊꯨꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕꯁꯤꯡꯁꯦ ꯁꯦꯝꯗꯣꯛꯄꯤꯔꯀꯥꯟꯗ ꯁ꯭ꯀꯤꯝꯗꯨꯒꯤ ꯃꯈꯥꯗ ꯐꯪꯐꯝ ꯊꯣꯛꯄ ꯄ꯭ꯔꯖꯥꯁꯤꯡꯗ ꯐꯪꯍꯟꯕꯤꯌꯨ ꯑꯗꯨꯒ ꯄ꯭ꯔꯖꯥ ꯃꯌꯥꯝꯅꯁꯨ ꯃꯁꯤ ꯑꯦꯋꯦꯌꯔ ꯑꯣꯏꯔꯀꯥꯟꯗ ꯑꯩꯒꯤ ꯏꯁꯤꯡ ꯐꯪꯗꯦ ꯑꯩꯒꯤ ꯁꯤꯒꯤ ꯑꯋꯥꯠꯄ ꯂꯩ ꯍꯥꯏꯕꯗꯣ ꯃꯗꯨ ꯇꯁꯦꯡꯅ ꯊꯣꯛꯑꯀꯥꯟꯗ ꯈꯤꯇꯪ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯥꯎꯕꯤꯌꯣ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ